Moreda hangliba tongan quarantine center tareta kuki khanglai lompi KKL More block na center sida leiba mioi chama henbada chaklen ama sinduna ngarang numidang pijakhre chaklen sing adu KKL gi thomi sing na leidiba quarantine center singda chatuna pek tauraba chakyom sing adu social distancing thamduna pikhibani amadi kuki khanglai lompi KKL bu center asigi miyamna thagat tawfungduki Center gi Union Cabinet na lawkiba anoba waref amada chahi humphumanga dagi chatnaduna lakhiba nongmagi changdraba yadraba polam singi manungda athingba kaya thamkhre athingba sing asigi manungda hawai alu telho amadi maru marang sing yauri Union Cabinet na lawkiba waref amagi makhatana information amade Broadcasting Minister Prakash Javadekar na paumi singaunaba amada hairiba polam sing asi essential commodities haibadi nongmagi changdraba yadraba polam singi manungda chalaroi haina lauthoki Khongthang asi lau singo amadi laumi singi khudong chanaba laukhalakpa khongthang amani hairi China dagi United States of America da lakadaba flight service khudingmak lakliba June 13 tagi yararoi haina Donald Trump ki administration na lauthokre Donald Trump ki khongthang asi maruaina China na US ki aeroplane sing China da taba yadabadagi laukhatlakpani adumapu President Donald Trump ki ayaba amangainari